ngasi phone ki batungan tungan manipuri si phone sing digi maroi bi I pauk sing myam na thamjagi ahan mar naharol gi thaudang pauk si ri khungusar ga myam na thamjagi manipur gi governor laganation heart block tawrak phadigi senai da hospitalized tokre West Bengal gi governor gi charge puri ba manipur gi governor laganation ngasi khanghaudana masa nungai raktabadigi senai gi corporate hospital amada hospitalized tokre hari pauk gi source amana haidi badi governor laganation ngasi ayuk senai da maki personal visit amagidamag thungkibaga ikan kanadana masa nungaiti haibadigi corporate hospital amada emit tawduna laikanaki governor siga yamna naknaba BJP gi senior leader amana phongdorakibada governor laganation heart ta block torakpari hospital admit tawduna laikanaki bani ado hausiki maki pibam kari su khudongthine oidre haidi hospital gi source amana hairibana ngasi ayu governor laganation mathabak nai haibadigi hospital admit torakibani governor sina hospital hek admit tawbaga corporate hospital asigi doctor singna treatment sathaba yauna ma hauji medical observation thamni adubu ma khudong thini oidre athubu matamda release tawragan hari panba yabadi governor laganation haukiba september 19 da minor stroke torakpadigi rims da treatment satakhibani hanisu pawsna makhatana phongdorakli naharol thodang pauksi digi maka satharak poina to pamaroiba paukrana Lana lupa lakh kuntraga teret ki gold loan lauthokiba bank ki officer oiramba ma jail yokre haukiba english ngani ga taraga mapanda Pandans Bank Imphal branch ki customer kharagi mingda lana lupa lakh kuntraga teret longi gold loan gi sanpam lauthokiba to senaba bank asida loan officer oiramba Imphal is ki harauro melikai digi laisangthem jam sai kungani pan apokpo laisangthem dananjoibu CJM Imphal West na judicial custody remand pi digi 21 singa si jail yokre Mandan Bank Imphal branch ki yamlaba senpam lana lathokre haibaga mari leina Kolkata gi Salt Lake City da private bank oina Advantage Infinity da leiba Mandan Bank Limited ki head office ki cluster heads Abe Kumar City Police Station complaint file amala khaki file aduga mari leina Mandan Bank Imphal branch thauki bi English ngani ga taraga ni pan gi February thara thabak sanglak matung English ngani ga kun gi July August da gold loan officer oina thabak tagi pothakhiba James pu police na phadru wang pang sataki police na 21 aduda satharak wang pang aduda hairibadi private bank asigi customer amagi sale kaithokiba amadi deposit torakpigi report sing mek sing uli customer kharagi ayab yauduna anobo bank account sing hanglamani aduda 21 asina customer taraga humdoi taraga marigi pola kuntraga teret ki gold amount gi senpham private bank asigi mathak thongbo official sing ayab yauduna senpham sing adu mafam barang khangda lermani 21 asina COVID-19 gi ahanba web ki matam English sing ani ga kunda bank asigi gold loan officer gi post thadokhibani hari police na satharakpa investigation aduga mari lainana 21 asibu city police station gi atopa FIR da nauna amuk phadna wang pang satakhi police na lakolakpa anauba FIR aduga mari lainana James pungasi judicial custody remand gi dama CJM Imphal West puthoraki police ki remand na tarba matung CJM Imphal West na James puthasi ki taraga manga pawba judicial custody remand piri haina open court na lathokre remand asigi 21 asing asi jail yaukre haidhenisu paus na phongdorakli Maka satarak poina to papaw manamo dengue gi case puna sani ga yankhai ga mapan sukre sub district hospitals more da hausu pawda miyoi sani ga yankhai ga mapan dengue confirm case tokre makoi singa du gi manung da miyoi nipan isolation thamduna more hospital leng sathari ngasi medical camps on preventions of dengue ga mari leina pangthokiba thauram da SDHM da leng sathariba patient sing da UCM na kangkhal amamam su khudul tamki hayeng su makata na UCM na Morega atay maphamsing na satuna medical scam on prevention of dengue tharamasi pangthokani haidhenisu paus na palakli atopa paw madana police report sikraba ti solen khuldagi tanthokre village authority police report sikraba ti solen khuldagi tanthokre haina isum kairap kom village authority ki chairman L Rekhup Songkong wistorol amana phongdorakli seolasina makhatari bidi isum kairap kom da laifam leitabadagi matam kharak saidang pham piruba ti solena khulgi satna pathap ki wangmada groupism sagatuna khulasi mase tana basilakpa madi khulgi sip ki mathakta oida wakya miyamna lana sadokpa sina ma ki mathakta khulgi oiba mi pham ama phamduna ma ko haukiba September 19 da tanthokpi wari laukibene haidi ti solena ma ki masanu pana lalhobu yawgi police verification ma masa sikri haina report pi khiba lairabani
isum kairap ki oina village authority ki ward em thaba khudimak pangthokli aduna ti solena chief ki mathak siri bu wafam singa si yumpham yaw du ngaktani isum kairap kong gi lamasi english singa maksamapan mark fu manga gi august amada thokpa Guwahati High Court ki judgment order amana isum kairap khom khul gi lam gi area si laukthok laga leikhrabani High Court na piriba lamasi gi manuna kanagum amatana authority saruidabani aduna khul thugaina ba siliba ti solen apokpa Thangku hau bukhul lagi tanthuk labani na maki Aadhaar card, job card, voter ID khudima khul gi makha tana mari lainara roi amas masigi damak mari lainaba government authority desu khangalagani isum karab kongi khunjasina khul sibu english na nuksi sana na makha tana laimina ba aikoi khudimak na khona minasi kanagumana khul gi mayukta ti solen gumna tawrak labadi maki mathakta lawribu warep asimak lawrakani hairene su pausna makha tana phungdorakli Makasa tharapo ina sana leba poksi di to pamaru iba paukra mo mem na thamjage ziribam na ahum laksu boina north east ki apik town ge manungda khwai digi lunan boide Ministry of Housing and Urban Affairs na India gi state singa masum union territory singa manungda lubanan batana baga mari lainana piba swas surveillance award 2022 ngasi India gi president Draupadi Murmu na yenthuki baga loinana Manipur gi ziribam na awang nopok state singa manungda apik town gi kanglupta khwai digi lunan batan oide Sayesi thara ziribam na say ohum thangna na award achi phangba tawn re ziribam na awang po state sing manungda miyoi lising taraga magi makhada leba tawn gi khanglupta khwaidigi lubunan ba tawn re ziribam tawn kumja english sing ni ga kundagi kungani thoi phawba thangna na lubunan ba tawn oirapani haukiba say sing da ziribam si miyoi lising kunga mangagi makhada leba tawn sing gi khanglupta pangthopa competition da saruk yarambani adubu swa surveillance 2022 dagi Anova category oina apikpi town sing oina miyai lising taraga manga ki makhada leba kanglupta hapsilapani ngasi gi mana yenthopagi thora madura jiriba municipal council gi oina executive officer moirang thim surjit amasum director mohut robert singa khetremeyumna new delhi gi talakatora stadium da pangtokpa thora madura saruk yaduna president gi award lokhi Indore na miyai lak amagi mathakta leiba leba sigi manungda khwaidigi lubanan ba city oidi Indore na leba si khwai digi nan city gi mana phangba si sai si ga tharaga thangna sai taruk sure sura na leba si ani subu khwai digi nan city eduga nabi mumbai na ahum subu khwai digi nan city ore miyoi lak amagi makhada leba city singi manung maharashtra gi panchagani amasum kardana ahan ba masum ahum subu loinana sadiskat ki patana na ani suba position taki satliba sahi asigi oina swa surveillance sida punna city lising mari ga sahum yang kai ga mangana saruk yakhibaga loinana miyoi crore mapan gi mathata citizens bek lokhi state kungani to emasum union territory mangana award asi lokhi state nipan emasum union territory mangana sada mangada gi kunga manga phawbagi sangda hana leramba phibam dagi fagalaki thawra madura india gi president Draupadi Murmu nai Lubanan wa lamdam ama ohenambagi damak mana phanglaba city singna honariba si thakali lebak sin mathungna sayor hum sumna hayengdigi hawraga sa thagadoriba segregations campaign miyamna saruk yabi duna kumja english singani kunga turuk phawbda leba sig urban gi saruk singbo amora kai leitaba mafum ohenanaba jangshilakliba si mai pakhangani haibigi thajaba lei haiki Union Minister of Housing and Urban Affairs Hardit Singha Purin Hai Lebak Sin Matuna Sangshilak Liba Swas Bharat Mission Sina Mai Pakna Sangsin Mangam Liba Silamdam Sida Lady Miam Gi Mating the Guinea Swas Bharat Mission Singa City Miam Gi Ihawam Oide Henisu Paus na Pundurakli Makasa Tarakpoina Topapau na Bom Pokai Kre Nungway Shaba Miyema Pare Senapati gi all district hospital gi CMO gi office ta sakang na singna plan tawbu oigani singna ba bom mangang numidang pung apalom taba matamna pokai kre CMO gi office adu anabo building da hong khibana ka hena sizinadra office ni pokai ba du da mafam adu da miyoi amata leitabana asu open amadi mishimina le thokidre adu office adu gi manung da leiba posai khrade amanga da thokre thawdu adu ga mari leina Senapati police station case ma lokhale hari amaramda bom pokai gi thawdu adu bu Senapati district tuan ba CSO singna kanem tawbu ga loina JC ma sem khre thawdu adu ga mari leina ngasi paumi singa unaba mada Senapati district health society gi CMO amadi director oiriba Dr. Fozen hai bom pokai helama thawdu si yamna lebak thibini bom pokai helam libasi naga society dagi di oiroi asigumba thawdu osina society da sarangna ba thogan banatana kana ba karimata purakloi kanagumba amatana siel gi dimana trana karigumba mata hairakhi pelaite karigumba nungaita ba leirabasu phaminaraga wari sanana ba thonglauna hangli haiki amaramda Assam Rifles Pundri battalions amadi
Sakpi Karong Police ki apun batimna country match nongmai shaba miyo ma khusu khulai ko na Sandel district ki Selkui village tagi fare monagi nongmai na shaba da sijina ba chins ka pa yari nongmai Katis amadi sel pakat pangamle farba miyo du mongonagi fanglaba polam singandu ko na Sakpi Karong police station na sinakre swadi Makasa tarapoina hoyelan pau gi aten ma pau khra ma'am na thamjigi car na thom da siri ngasi numida waram pung taro community phuga mangarom tarapura thawal kyam babu kaithil mayada lambi da khongna satlambi kyam sifai digi mutum rasi lei masai humfu mapuroiba laikhidrab em Jogendro Bukar Hyundai i20 MN06 LB 8421 thom da thawdok thopom da lekana banangdana laikhidra hairi gari asi sombum kongtham laikai digi Pairoism Quinton Saikun Apopo Lekhidraba PS Inausana Thorakpani Swadi Amaromna Nagaland ki district Mapanamasum Arunachal Pradesh ki district Ahumda Apaspa Sangdo Hankre Ngarang Ministry of Home Affairs na thokiba notification amagi matungina Nagaland ki Dimapur Newlands Sumoke Dima Mon Kipire Noklak Apek Peren amasum Zone Heboto district sing na ngasidagi hauraduna mathangsai English sing ani kun gahumdogi Mars kuntra fawba Armed Forces Special Power Act 1958 sangduan kredi district sing asida ek asi makhatana sanahan khibaga loinana atopa district marigi police station taraga taruk na konba mafam sing da su hairiba matam asi fawba ek asi satnaragani hairi amaromda Arunachal Pradesh ki oinasu tirap Sanglang amasum Longding district ngasidigi hauraduna mathangsai Mars kuntra fawda ek asi makhatana satnaragani hairi Panbaya badi say sigi April amadigi September kuntra power state anigi district singa sida apaspa satna handuna lakhi bane hadi atopa paw madanamo kwa mana pulang kuntra ga mapan mai thadokre ngasi jiribam gi golathon samupunbi da leiba forest post office ta lupa lising ni furongi mamaloi ga kwa mana pulang kuntra ga mapan mai thadokuna dispose tokre hadi Disposal asigi matangna Sauduri Khan gi Range Forest Officer and Bikram na phungdokibada kwa mana singasi mamang thai gi taragani panda pekra dagi puthorakpada permit yoram dabadi gi phagatkhibani pharaba kwa mana singasi logi matungina auction tawbada kanamatana olaktabada gi ngasi mai thadoktuna dispose tawbani swari makasa tharak poina to papawna Manipur stada taragatre hengana GST khungat pangamkhre Haukiba September Thasigi State amasum Union Territory singna GST Goods and Services Tax ki apun masen pam lupa koti lama lising ni pugutreka satruka marfu tru khongat pangamkhre senpam si haukiba sai English sing ani ka kunga mathugi September thaga sangdam na bada sada kunga truk hengana khongat pangam na hairi Maraksida Manipur gi oina satliba September Thasigi GST gi senpam lupa koti kuntra gani pan khongat pangam khibaga loinana haukiba sai English sing ani kunga mathugi September thada lupa koti kuntra go homdai khongat pangam khiba adagi sada taraga tere hengana khongat pangam khre Ministry of Finance na piba report amagi matungina haukiba tha tare ta khongat khiba GST gi senpam si lupa koti 1.4 lakh henkre sai sigi September thagi khongat khiba apunba GST gi senpam lupa koti Lamaga lising nipugo treka satruka marfuga taru asigi manungda CGST gi senpam lupa koti lising kunga mangaga sani ga humdraga mathoi SGST gi senpam lupa koti lising kuntraga mathoi ga sani panga taraga humdoi IGST gi senpam lupa koti lising marfuga samri ga humfuga mari masigi manungda imports goods tagi khongat senpam lupa koti lising nipugo mathoi ga sani ga taraga manga yauri hairi Center na IGST digi regular settlements oina PDB senpamasi CGST da lupa koti lising kuntraga mathoiga sani panga marfo masum SGST da lupa koti lising kunga treka samri ga ohumni September thada state amasum center anigi regular oina khaidoklaba matungda phangliba senpamasi CGST gi lupa koti lising yankhai ga treka samaga yankhai ga mathoi amasum SGST gi senpam lupa koti Lising yang kai gama panga sani ga taraga tarugni sai sigi September thada lakhiba revenue si mamang singi September thaga sangdam nabada sada kun ga tarug henga khi hairiba tha sida imports of goods ki sanga si sada kun thraga mapan import goods tagi phangmang khi domestic import of services tagi phangba sen phamasina sada kun ga ni thoi gi mathakta henga na phangmang phangki Hauzu Pawda Hokipa Tha Nepal gi manungda thangnana GST gi senpam lupa koti 1.4 gi hengana phangmangamli haukiba sahi gi September thaga sangnamna bada saye sina hengaliba GST khongat pagi sang si sada kun gatre hengali haukiba August tha da lupa koti 7.7 gi e web bills generate
तौबगा लोइनना जुलाई थादा ई-वे बिल खोंगत्खिब लुपा कोटी 7.5 अदुदगी हेंगत्पा ngamखि सेप्टेम्बर थागी ओइना हौखिब सेप्टेम्बर कुंदा अपुनबा लुपा कोटी लाख 49.453 की सालान लाख 8.77 खोंगत्पा ngamखिबा सिना नोंमदा ख्वाइदगी यामना खोंगत खोइदि असिगुम्बा थवोंग सिना मसिगी ममांगदा हौखिब जुलाई कुंदा अपुनबा सालान लाख 9.58 खोंगत्पा ngamखिबा लोइनना लुपा कोटी 57,846 खोंगत्पा ngamखि मसिना ताकपदि GST की फिबम फगलकलि हाइबसिनि अवांग नोंपुकी स्टेट सिंगी मनुंग सयेसिगी सेप्टेम्बर थारा खोंगत्खिबा GST की सेनफम अदुदि सिक्किम द लुपा कोटी सनिगा मार्फुगा मंगा अरुणाचल प्रदेश द लुपा कोटी हुमफुगा मरी नागालैंड द लुपा कोटी निफुगा मपन मणिपुर द लुपा कोटी कुंथ्रागा निपान मिजोराम द लुपा कोटी कुनगा मरी त्रिपुरा द लुपा कोटी हुमफुगा मंगा मेघालय द लुपा कोटी सामगा हुमफुगा मथोय अमसुम असम द लुपा कोटी लिसिंग अमगा सामगा यंगै तरेनि हानिसु पाउसना मखाताना फोंदोरक्ली मखासा थरकोइना तोपा पाउमना लंगोल्स ओल्ड एज होम की चेयरमैन अमसुम इनमेट तरा की हकचांग सिंग डोनेट तौख्रे मसा ओइबसिंगना इंथोरकपदगी लंगोल ओल्ड एज होम न लैरिबा होम असिगी चेयरमैन्स माकी लोइनबी अमसुम इनमेट्स तराना मखोइगी हकचांग सिंग अदु मखोइना लैखिद्रबा मतुंगदा जेनिम्स JN इंस्टीट्यूट ऑफ मेडिकल साइंस पोरमपाट डोनेट तौख्रे ngasi langol ningthau laikhaida laiba home asida pangthokiba international day of Elders person 2022 की थौरम मी तरागनी थुगी हकचांग सिंग डोनेट तौबगी लीगल गेबा सदाफम थोप थबक सिंग सथरबा मतुंग मसा मसागी डिक्लेरेशन एफिडेविट सिंग अदु जेनिम्स की डायरेक्टर प्रोफेसर एल देवेंदा खुसिनखि थौरम अदुगो मरि लेना लंगोल ओल्ड एज होम की चेयरमैन ओइना मंगिना हाय माकी हौरकम मसी थांग ओइरबसु कना लेजतरबा मदि मसा मसु सिंग इंथोपिरबा अहलमन सिंग सेवा तौरगे खंदन मसागी लौ परि अहुम योन थोलगा माफम मसिदा ओल्ड एज होम सिंग हाउदोखिबनी होम असिगी ओइनदी ngasi asi yamna nungaiba amasum historic oiba numit amani masa singbu afaba amasum matik chaba misa amamam ohenanaba mama mapa singna tumba chaba khangdana hotnaduna lakli masa sing aduna matik chaba misa amamam oiraba matungda mama mapa singbu inthokpa silebak thibani mangina hai होम लेरब अहल मतम खर की ममांग कन्न नरकपदगी लेखिदे असिबक सांग अदु मसासिंग द पाव पीदुना लौनब हाइरुबदा यरक्तबदगी IMC की मतेंग लोइनना होम असिना अरोइब मथौ मंगम पांगथोपग लोइनना सोराट फावब होम असिदा सोनखि थाउदो अदुगी मतुंगदगी मा मसा यावनो होम असिदा लेरिब अहल सिंग असि सिरब मतुंग करी तौगनी हाइना खलकपदा मियोइबिगी हकचांग असि डोनेट तौब याय हाइब खंगलकपदगी हकचांग काथोपगी फिरेब सिलौगनी होम असिदा लेरिब अहल सिंग पुन्ना तानरब मतुंग हिंगलिंगैदा फावबा इंथोक्तुना थंबीरब अहल सिंग असि हकचांग मसा मसुदा खुशिनब पामदि मसिगी मथकता सिरब मतुंग मै थदोक्तुना मंगन खितबगा हकचांग असि मेडिकल्स तमनिबा माहिरोइसिंगना सिजनब याननबा डोनेट तौरसि हाइना अमत ओइना लेपखिबनी हाइना मंगिना फोंदोखि मांगना मखाताना हाय सिरब मतुंगदा हकचांग डोनेट तौबदा लेपनरब मतुंगदा अतै मेडिकल्स इंस्टीट्यूट डोनेट तौगी महुता मणिपुर गवर्नमेंट की अमत ngairba मेडिकल्स इंस्टीट्यूट ओइरिबा जेनिम्स तौरसि हाइना लेपनखि मणिपुर की चीफ मिनिस्टर ओइरिबा जेनिम्स की सोसाइटी की प्रेसिडेंट एंड बेरेन की मियंग मखादा मांगजिल थाना संगसिलिबा अमदि चखोलगलिबा जेनिम्स मेडिकल्स तमनिबा माहिरोइसिंगना तमजबा यानबा हकचांग सिंग मेडिकल्स इंस्टीट्यूट असिदा डोनेट तौबनी होम असी सलाइब गवर्नमेंट की मैकेदी मतेंग अमत फंगबा लेत्रि मसिगी मदत होम असिदा लैरिबा इनमेट सिंग असि CM हाइस्टी चीफ मिनिस्टर की हकसेल की तेंबांग कार्ड नत्रगन अतै स्कीम अमतगी खुदोंचाबा फंगदना लैरि खुदोंचाबसिंग असि फंगनबा तानरुबसु मतेंग पांगबिनबा कना लैतबना हौजुक फाव फंगदना लैरि हाइना मंगीना मरि लेनबसिंगी पुंगनिंग सिंगसिंखि थौरम अदुगो मरि लेनना जेनिम्स की डायरेक्टर प्रोफेसर एल देवेन हाई मामा मपा सिंगना अहल ओइरकलबा मतमदा इंथोक्तुना थंबसि लेबक थिबनि अहल ओइरबसिंग असिना ngasi हकचांग डोनेट तौनबा फिरेप लौरकपसि यामना वांगबा वाखलोनि मखोगी वाखलोन सिबु पुनिंग थौगत पलोइनना होम असिदा लैरिबा अहल सिंगदा मथौ तारकप मतमना जेनिम्स अमसुमा मसागी मैकेदी अंगम मतेंग पांगने हाइनसु पाउसना मखाताना फोंदोरखि मखासा थरकपोइनि इस्टेल एक्सप्रेस तिगे तोप मरोइबी पाउसुंगु म्यामना थमजगी ममा मपा सिंगना मसा सिंगना पीबा लंथुम अमुक हाना लौक्सिनबिगी हक लै हाइबिसि खंगसि खुमनथेम दैना ममा मपा ओइबिसिंगना अहल ओइरबा मतमना मसा सिंगना लंथुम पीरबसु मसा सिंगना निंगथीना लुना तौबिद्रबदी ममा मपा ओइबिसिंगना मसा अदुदगी पीखिबा लंथुम अदु अमुक लौक्सिनबा याय हाइबिसि खंगबियो हाइना इम्फाल ईस्ट की डिप्यूटी कमिश्नर खुमनथेम दैनाना फोंदोखरे मालेमगी मफम अयाम्बदा पांगथोकलिबा इंटरनेशनल डे फॉर ओल्डर्स पर्सन थोरम की सरुआ मोइना डिस्ट्रिक्ट एडमिनिस्ट्रेशन इम्फाल ईस्ट न सिंदुना इम्फाल ईस्ट डिस्ट्रिक्ट की मनुंगदा लैरिबा चै चाम सुरबा सीनियर इलेक्टर अमदी
Sahi Marfu Helaba Elector Singi Facilitation Function Pangtokre. DC Impal Iski Pansat Bawana Pangtoki Pathora Madu Impal Iski Ahal Weraba Kangalaba Miyoi Nipu Henbada Kudol Port Sing Pidun Ikakum of Utkiamadi Laki Bahal Weraba Singi Makedi Susahi Taragani Pan Pab the English Pab Bot Tadarakigi experiencing Supodonki. Tauramaduga Mari Lenana Impal Iski DC Kumantem Dinana Fundokibida Election Commission of India Gi Yatang Matung in Nasi Tauramasi Pantopone. How he say English in Anigatareta, Pass Tokiba, Maintenance and Welfare of Senior Citizens Ekimakad Al Oirabising Ningtina Luna Sana Tambinaba, Wapam Yauri, Mashikang Miam Satpa, Ama Sangyaki. Loinana say Hibishidi, Masing Kaktagini, Ishagi, Tauna Lingzil, Miueva Migi, Matik Magul Lepani. Intergenerations Equity Lainaba Miam Puna Honaminas Henisumana Mahataki, Nazipa Miam Apa Mihud Kanbirakpa, Sinaleva, Sakolakpani Hanisu, DC Mekedi Miam Butagapundoki, Taura Mother Impal Iski Election Officer Commandem Dina, Joint Chief Electoral Officer MDS, Dolat Khan, Additional District Election Officer Samim Sau Amadi, ADM Gojendra Kumanchana. Dai members sing when Saruk Yaki Bagaloinana, Tuan officials gas Saryaki, Amoramda, Malem Sinmatuna Sanduk Nadiglibi International Day of Elders Person Saru Amoina, the Resilience and Contribution of Elders Women's Habitimda, District Social Welfare Office Bisnupuramadi, Kumbi Kulapam Laikai Women's Association Kusamnaduna, Sinduna, Santiasram, Senior Citizen Home Kumbi, Terakong. Lamlong Nusung Sipangtokre. Tauramduda Family Welfare Department ki retired Additional Director Dr. W. Golapi, Health Services ki retired Chief Health Executors Kumantems Nimaisan, Child Welfare Committee ki ex-chairperson Advocates Krambab Prem Chandra, District Social Welfare Officer DSWO Nomaikapam Zotisna Atoma Mitungin Suan Sagaki, Taramdur Akang Haikana, Hal Oirbusingi Yafanaba, Layana Pekaliba, Taurang Singamanam the Wangang Duna, Kangminaki, Advocate Prem Sana Fundokivada, Equine Ipa Imasimbu, Luna Sana Toxi, Makoina Pokpiramagi, Equi, Malims the Kunda Pampang Livini, Equine Mai Pasumbu Luna Taudragadi, Equi Isa Sinasu, Equine Hal Oiraklabamatanda, Luna Tauwiroi, Haken Supaux, Namakatana Fundorakli. Lushalapoina topa mana Mandalay manakta police vehicles amadi ambush tauduna political prisoners sing rescue tokre. Mandalay region gi Amarapura town manakta local resistance force na political prisoners sing puduna lakpa junta lanmi gi kanboy amada ambush thraga political prisoners sing adu rescue tawbungam kre haina resistance force ki mekeri gi fundorakre. Thaudo si Mandalay gi kha thangmada leiba Mid-year town ayuki pungni palom tabra thokipani. Mapamado resistance force ki unit ama oiriba People's Defense Force ki group sing yam active oina lariba mapamamani. Makoina prisoners sing puduno lakpa police vehicles ama de attack sa tharaba matungdo prisoners sing adu rescue tabungam khipani haina. PDF ki spokesperson ama na Myanmar now the fundorakre. Amarapur township ta leiba PDF ki spokespersons Melina Fundurakpada, Makoina Hana na political prisoners sing Lambi the Pudun Lakani Habigi Sapsama Pau Pangmadigi, Makoi the attack to the prisoners sing Adu Lahonava, Punamak Shem Sadun Gaiduna Lakivini, Vehicle Aduda, political prisoner Nippon Yoraki, Loinana, police officer Tare Loinaraki. Taseng namak PDF ki lan missing na Makoi Nippon Mak, Nantok namak Pandam Tamdun attack Satakibine Dubu, Makoi Tare Maki. Amuhana Myanmar lan missing na Pazin Hokre Haina, Ne Lina Fundokre, Makoi ne Embusatariba, Ne Gabris Asika Tang Mandalay the kilometer Taragamanga, Tam Lap Mapam the Lebani. How keep a sagol Sunumitegi, Zuntagi Sip, Min Ong Laying na, Yangson Kongs at Lapagal Mari Laina, security tight oina labor Mapamni, Leva Sigi Defense Force Kambusin, houses of prisoners sing Ningtam Hananava, Lieutenant Tabak by Kalyamadi, Shem Sadi Henesu, Ne Lina Fundokre. Makoi na kalhorava prisoner ani adugi masak maming takthoraktri madu makoi anigi soida ngamdana ba thaurangi manungsana haidoktabani hairi makoi na kalhorava political prisoner ani edu safagadaba mapam amada thanana bonari adubu makoi na kiriba madi makoi na hana phasinkraba prisoner taru adu hatokpiram lagadra haibisini Mabukzel Patraba Junta military lenga sina Makoina Taugi Nilakpada Tingmina Valaitabana Resistance Force ki Mui sing Wokal Laitabang Amdri Hainasu Lina Makatana Fundorakli. Aduga Hosiko in the Miam Pau Simatana Sinu Shinjara Gamasu Miam Puna and our update the Minesian Susanel Siki Makati Miam from the Tamsri.